Biding tabiru khoi pungno pu image TV na taram oksabog loyana Brajesh Kumar na khurumjari ngasi gi maruiba pauda India gi ahanba Prime Minister Jawaharlal Nehru gi mapok numit thoram pangthok tuna leibak asina ikai khumnabo utkre Manipur State Film Awards lauthokre Thawal District hangliba relief camp singalaiba inmate sing na saba polam sing yonbagi thoram pangthokre loinana Kokomi Farmers Wing na sinduna lomi singda ningtham marumrang sing yenthokre mapungoi pau lobirasi India gi ahanba Prime Minister Jawaharlal Nehru gi mapok numitta leibak asina ikai khumnabu utkre Mahaki great grandson amadi senior Congress leader Rahul Gandhi na haikibada ngasidi leibak asina mahaki Jawahar Hingi value adu yamnawak mathau tari Congress President Mallikarjun Kharge amasung Congress Parliamentary Chairperson Sonia Gandhi su National Capital da leiba Nehru gi samadhi Santivanda lei kattuna ikai khumnabu utki Mallikarjun Kharge na modern India gi architect ama oina laukiba Nehru gi thodangbu singthaki democratic structure khaktana tongan ba cultural political amasung socio economic trends ki maramda fajana khangan bangamgani haiba Nehru na khangki hairuna India gi constitution bu aikoina preserve protect amasung defend soidana tawgadabni hainasu Kharge na phondoki BJP ki MP oiriba Nehru ki atopa great grandson Varun Gandhi su Nehru ki from the ikai khomnaba utki laikhidraba lusingba asina modern India social and economic foundation ki damak toramba singthaki Nehru asi true national hero amani haiki Prime Minister Narendra Modi na Nehru ki mapok numitta ikai khomnaba utki Disember Chanipan Marfumapalda Prayagraj da pokiba Jawaharlal Nehru leibak asigi ningtam landa achoba thodang laukiba lusingba amani maki angang singbu yamna nukchijaba amadi maru oina khanjabana maram oiduna chacha Nehru haina nuksina kaunaki maki mapok namitpu angang singi namit haina su palan taunari mahiroi singi damak sana khotnaba amadi changdamnaba kaya pangthoktuna namit asibu leibak mayamna pangthoknari Manipur da May ahumdagi horga chin koki narco terrorist na chatharakliba hingsa gi thabak kaya asina maram oirga singa tainar leiba khul singdagi lanjen aduna leiriba singi permanent oiba yum sagani hairiba si kadai dano atopa mafamdara natraga masagi hana leijraba lam adudara haibasi wahang oiri haina CLP leader Okram Ibo Binangasi Manipur Pradesh Congress Committee na sinduna Congress Bhavan da pangthokiba India gi ahanba Prime Minister oiramba Pandit Jawaharlal Nehru gi chama kunthamari suba mapok kumon thorong mari leinana phongdokre mahakna makhata na hai democracy chatpalibak amada hingsa gi chanafam leitrabasu Manipur thokliba hingsa gi thabak asi thataru phajilakle kamdona haurakkhibano haibadu thidhoklaga athuba matamda solution puraknanaba wari saba mathau tai wari sanadana solution purakpa haibasi khak oithokloi India gi ahanba Prime Minister ama oina Pandit Jawaharlal Nehru na piramba contribution adugi liklam ngak chatuna India gi citizen sing nuksi chanana laiminaba haibasi Congress Party gi bandam amani adu tungi yumburel oigatarba hojiki generation asi sum chahalagadi tungi asa asi kadai dano haiki idigi laibak thiba hoi hana thokliba thodong su laibak thibni adu mayamna hainariba hojiki generation gi angang sing haiba tare mashi akhoi gi Bharati amasung Manipur gi tungi yumbirian oigadori bani yumbi oigadori ba angang sing do hojik tai hona sumcha ga haura agadi karino where is our fate future akhoi gi tungi laibak
लेपकदोरिबा युम्बिरेन ओइगदोरिबा आंगांसिंग हुजिक्तगी हौना ट्रॉमा ओइदना तौरइबा फिल्मसे अखोइगी तुंगी आशासी कराइदनो मणिपुर की तुंगी आशासी कराइदनो मयाम पुनमउना हमनरिसिनि सरकारना सिनबिरदु वेल एंड गुड लेरिबा रिलीफ केम्दा डिस्प्लेस ओइना इनमेट ओइना लेरिबा मयामसे मखोइगी परमानेंट हाउस साबिरनी अदो अंगम मतेंग पांगबिरन वी आर एप्रिशिएट अदु कराइदा सागदुइनो अमुक टेम्पररी ने हारे ngak ngak खल्लगा टेम्पररी सानमनी हारे खुदक की शेल्टर लौ पिननमनेना फारे अदो हुजिकना अमुक परमानेंट हाइबदी परमानेंट से हुजिक मयाम इंटेलेक्चुअल सर्कल दगी हंगनबा हौरइदुनेबा सरकारने सिनबिरिबा परमानेंट हाउसिंग सारनी हाइबिसे मोइना हाना डिस्प्लेस फैमिली जिंग हाना लेरंबा चुरचामपुरदा ओइबा याय मोरेदा ओइबा याय इम्फालदा ओइबा याय मोइना हाना लेरंबा मफमदुदा मसी अखोइना हाइजबई वानतेको इंटेलेक्चुअल सर्कल दगी भोबा मचिन थोरआबने परमानेंट हाउसिंग साबिने न सरकार न सिंग लांगिसु फारे कराइदनो मोइगी हाना ओरिजिनल प्लेस तुदरा अखोइ मयाम हेना खंबिरमनि रिलीफ केम्दा अखोइ चटपा मतमदा अखोइदी कीद्रगा एस हानै मफमदा अखोइ अमुहानु पुसनबिरनु अमरोमद थोरम अदु सरुक याकिबा MPCC की प्रेसिडेंट के मेगचंद्रन हाई मणिपुर थोकलिबा लान असि लेबाक अमगा लेबाक अमगी मरक्ता थोकपा लान नते स्टेट असि मनुंगदा थोकपा लाननि स्टेट मनुंगदा थोकपा लान असिबु कंट्रोल ngамदबा हाइबसि लाइबक थिबनि लान लोइसिनबगी थौदांग असि स्टेट अमदि सेंटर लेंगाकिनि मणिपुर असि हाना यूनियन टेरिटरी अमा ओइना निंगतमना लाइरंबा फिबम अदुदगी अमुक नहोनन हौबा हाइबसि लाइबक थिबनि मणिपुर की इरांग असिन मरम ओइरगा तुंगी युम्बिरेल ओइरकदौरिबा नहासिंग मेंटल ट्रॉमा लोइना लेरे नहासिंग असिद लेइबा मेंटल ट्रॉमा असि लौथोकननबा लेंगाकना अहेनबा केयर लोबियु इंडिया की अहनबा प्राइम मिनिस्टर पंडित जवाहरलाल नेहरू हौदोकलंबा डेमोक्रेसी की चटना कांगलोन कया असि हौजिकी सरकार असिना तुंगोइनरगा चटलकबा असिना डेमोक्रेसी की वाहनथोक लहेंद्रे मणिपुर थोकलिब इरांग असि था तरुक हेलबा फावबा इरांग लोइसनबा ngамद्री इरांग असि लोइसननबगिदमक प्रजा सेसो अमदि तोंगान तोंगानबा माइकेदगी लाउरकपा खुलाउसिंग प्राइम मिनिस्टर होम मिनिस्टर मणिपुर की चीफ मिनिस्टर अमदि कैबिनेट मिनिस्टर सिंगना ताबा लेत्री हाइखि भारत की अहम प्राइम मिनिस्टर ओरंबा पंडित जवाहरलाल नेहरू की चामा कुंठा मरी सुव मपोक नुमित की पालन थोरंग मरी लेना मणिपुर प्रदेश कांग्रेस कमेटी MPCCI की प्रेसिडेंट अमसुंग MLA कैसाम मेघचंद्रना थौबाल डिस्ट्रिक्ट की लमदिंग हायर सेकेंडरी स्कूल की रिलीफ कैंप दा संजफम लौदुना लेरिबा अंगांग सिंगदा चाना थकननबा अमदी लाइरिक तंबदा चंगब पोलम सिंग खुदोल तमख्रे खुदोल तंबगी लमदिंग हायर सेकेंडरी स्कूल की हॉल पांगथोकपा थोरम अदुदा MPCCI की प्रेसिडेंट के मेघचंद्रना हाई इंडिया की अहम प्राइम मिनिस्टर ओरंबा पंडित जवाहरलाल नेहरू पामजरंबा लेबाक असिगी तुंगी युम्बी ओरकदोरिबा अंगांग सिंगबु मनिंग तमना महि तमहनबा मसामो फहनबा मसागी चपचाना राइट्स अदु फंगनबा हाइब पांडम अदुदा कांग्रेस पार्टीना खरदा ओरबसु मतेंग ओइननबा रिलीफ कैंप असिदा लेरिबा अंगांग सिंगदा मतेंग असि तौजबनी महाकना मखाताना स्टेट असिदा हौजिक लेरिबा इरांग असि मणिपुर लेंगाकना अथुबदा लोइसनबिदुना मियामगी अवाबा असि कोहनबियु हाइबा वफम फोंदोखि मियोगी यूं कई लंथुं कुंची चुकतंगा सारकवा सेबलको नाकवा हाइबसे सरकार अमने बिसिगी मथौदांनि मरमसिना मांखिबा मयाम बिजुना खानरिबा ग्रुप मैम कांगु मैम से मसी मुखी चानन होनो बाय सरकार की मथौदांनि अइकोइसु मदुदा पीस शांति हजन फोनबदा अंगबा मते पांजगनी अमसु पांजरी शांति हजन बाय कोइ थवाय यावना ngasi thoram aduda MPCCI की जनरल सेक्रेटरी वाइस प्रेसिडेंट थवाल डिस्ट्रिक्ट कांग्रेस कमिटी की प्रेसिडेंट सेक्रेटरी अमदी अतै मरु ओइबा थौमी कयासु सरुक याखि लेबाक पुंबदा पांथोकनारिबा चिल्ड्रन डे की थोरम ngasi लंबोई खोनांग खोंगदा लेबा रिलीफ कैंप तसु पांथोकरे फॉर एवरी चाइल्ड एवरी राइट हाइबा टीम दा पांथोकपा थोरम अदु द ग्लोबल सेपर्स कम्युनिटी इम्फाल हबना सिंदुना पांथोकखिबनी थोरम अदुदा रिलीफ कैंप ता लेबा अंगांग सिंगदा चमलबा खुदोल पोट कया पीखि लोइनाना
mafam aduda leiba angangsingna makhoi na haijaba talent singsu miyam mangda utuna athoi ahen tanaki Manipur me ahum dagi hauduna kuki amadi maiti kangluk ani gi mrakta chatharak palan asina maram oirga kuki chin narco terrorist singna maiti gi yum kya mai thadoktuna amadi yaikhai thingai duna mahan tahan kiba hingsa gi thabak kya chatharak pa nomoi kapsin duna amadi atai thok kya chathaduna mihat mipun chatharak padagi mioi kya lanjen duna tongan ba mafam da hangliba relief camp singda singefam loduna leiri asigumba yam noaitaba tangdu leita da kaya asi urga iramdam manipur ge khwaidagi chawba kumhai ama oiriba ningol sakauba asi handak sahi gi oinadi pakthok tananaba tongan ba organization amadi mioi section kayana phongdok narakpa amadi warep longnarakpadagi handak ki ningol sakauba gi thorom lamdam sigi maitai phurupna pakthok tanaba haina prep longnarakli adubu ningol sakauba pangthok nararoidaba asina maram oiraduna kaithel da pofam phamliba singdadi chauna khudong sadaba mayok nare mamang gi sahi singdadi ningol sakauba numit ki nomanini mamang asi min chikna saina bangamdana pot leiba laknakhi adubu hadak sahi sidi lamlam sigi myamna kaithel da laknaduna pot chei pirol na chingba leinarabagi chang ka hena nemkhibana khulam khang khau phawba kowungamdaba phawbu yawnare hiram sigi matangda aikhogi pawmina kakchin kaithel chatuna paw lorubagi saktam ama thamjari Dr. Besan lagi pungkanda asisi tahun ke jumlahda jadi sakana koi lanche hatuna lusun binangai gi tahun na biro lau wa minna re ba mi pesi akan mi jam bilaga jadi begini dan mesti itu lagi kan lain ko ningon tak ko ne de tau situ mayam ningon chin sa ko ne de ne na ko chit pai do na to mo jadi saya ni mo pengen mo la ko sei le ram de so ho pi ku ki sin ni na mara mo de na ga ku ki na am da la ke te ko sit pi adu ki mati kala State asida ngagi pothok marang kain pothok pada sakhanglaba Bishnupur district ki manung chanba Nambol Maibam Singmangdagi Chabungbam Bijoy Singna handak sahigi ningol sakobagi ngagi melada ngamon tara kunda oirbasu puthok ke khalambani adubu irang namaram oirga ngagi pangthok tabasi ngami ama oina yamna nungaitaba fawi haina MSTV news ki pawmiga unaba amada phangdorli Sabungbam Bijoy hatchery fish farm tawduna nga macha kaya leptuna puthokuna senthok leina hingba ngambaga loina mioi kaya dasu training piduna senthok lehankhre mahak yamna naha oiringai dagi hona hatchery farm tawduna ngami ama oina horkhibani bijoy gi loina bi chabungbam ongbi bimala nasu ngagi farm asi tawbuda achobo mateng pangli MSTV ga ngasi unaba amada Sabungbam Bijoyna makhatana phongdorkhibada mahak sahi khudingi ningol sakobagi ngagi melada saruk yaduna lakhi handak sahi gi ningol sakobagi ngagi melada su saruk yaduna ngamon tarakun lomdi puthoke haina khanduna laikhibani adubu me thadagi kangluki irang laikhibana madugi asa pumba kaikre irang asina thabak suja nomjaraga hingjariba sinmi ekhoida asuki matik saitheng phangli sahi khudingi fishery department na nga adum laibibani handaki loba laktre nga masa loba mi su kaya laktre aduga yum sangabagi luhongbagi amadi chakobana singba thorom singi ngajau singsu marangkaina laurammi adubu irang laikhibadagi nga leiba mi laktre aduna sahi khudingi nga yonba changdagi handakti chada yankhai changdi hanthare sahi khudingi income kayam muk lakpagi hangbada mahak na hai sahi amada lupa lak kun romdi phangba ngami adubu handak sahi di lupa lak tar rom phawba yoba ngamdre mahaki low pari taret rom leiba asida low marak amada nga marum ko handuna nga masa pokhalli aduga low pari amadana nga achouba puthokli aduga lemhoriba lofam sing asidasu tongan ba nga makhal kya yokli grass carp silver carp row mirgal kamal katla lanmai thanbi tunghanbi amadi ukabi na singba kya yokli
irang asi athubada lochin biduna yamna santi leina thabak suja nomjaduna hingba pami haisu chabungmam bijoina MSTV da phongdolaki khala laksabni hatu jinga mon tara kun proksagena adu irang sena mayam panipur pumbu jakau bu tu jahana be nga yum bu kusi tu sari tre ei sinthung phiu sum yom sitra me khaji ji masi masi yom ne simbun chha si ya tre toine anu ma cha dum kai re dagi nga ki bela hi tawdramni na kai kum taw tara kadi khayam na khisi nga si mon khayam proksagena asa tawjabani adu tawdramni na nga khoi nga si ji masi masi dum yole yom hore la lom na khaji ji la lom ni na khaji ji pudra tawdra do senji sabung khang di punna khom khang di mela ni ti di pulap phalak pada koi hung pujar ko ni ba sa si Taramanga Suba Manipur State Film Awards 2023 gi khangat laba mana phangdaba sing asi lauthokre aigi nupi tamnalaina best feature film takre kono mangda leba Manipur State Film Development Society gi preview hall da pangthokpa thoram amada Manipur Sarkar gi Art and Culture Department gi Commissioner M Joina jury singna pikhalakiba phal adu hangdoktuna lauthoki thoram aduga mari leinana mahakna hai lamdam asigi tongan ba art form singna samaj da piriba kanaba kaya gi manungda film asisu achouba thodang ama lauribani film ama hek release taukrabadi madu samdokpagi khudong chaba leite maram asina miyam da pigedoriba message adu mafung phana yohanba ngamnanaba film namlingai da madu phangdriba phawba namhobana film gi lamda thawai haksang yauna tawjariba singna yamna section ba amadi collective effort ama changi amadi tangai fade karigumba hiram khudingda critic haibasi yamna darkar oi masina tawriba thabak adu henna magul leihannaba amadi chawkhat hanbada achouba mateng oi lamdam asija film critics sing masing yamde critics sing masing hengalakpa matamda puthoiba thabak adu henna phajaba amadi chawkhatnaba hotnabada achouba mateng oigani phondoki hairiba award asigidama feature film gi category da punna film 13 thajilaki masigi manungda tribal dialect ki film sing su yauri loinana award kaya su fangli feature film amadi non feature film amadi film critics ki jury singna pikhalakiba data adugi matung ina award ki damak khangatlaba mana phangadaba sing asi award lanthokpogi thoramda khusinnagadabani Directorate of Information and Public Relations Manipur na sahi khudingi piba Manipur State Journalist Award 2023 fangadaba journalist singiming lauthokre rural reporting the Wycombe staff reporter Sanalebag Delhi reporting on public health and hygiene Taurem Biswajit sub editor Sanalebag Delhi reporting with special reference women and children Kharibam Yaipaba staff reporter Tom TV sports reporting the Asem Chandrasekhar sub-editor Sanalebag Delhi reporting on art and culture Maibam Kennedy reporter Sanalebag reporting on science and technology the Marangthem Khagemba reporter Sanalebag Delhi amadi parliamentary reporting the Maibam Kennedy Singh reporter Sanalebag Delhi Best Editor Award on National Integration and Communal Harmony gi award ti category asida mioi amakak lakpana award asi judge singna nominate tawdre haina Information and Public Relations Manipur gi director na thadorok pachero amana hairi Manipuri mahiroi singi apun balup ama oiriba Manipuri Students Federation na suspension of Operation Su Agreement, the root cause behind the violence in Manipur haiba hiram asida iramdam gi thakta wareng ibagi atoi ahen tanaba ma pangthok lagani registration to wi mamal lupa chama oiduna mahai gi thak ama hekta dagi mahiroi singna haiba atoi ahen tanaba asida saruk yaba yagani Chatliwa November tang kundagi December tang mga faubada form lawba amadi thajin bagi matam oigani Kakching district ki oina Lamaidong Higher Secondary School dagi form phangani Thawal district ki oina Chawayama Higher Secondary School dagi Bishnupur district ki oina Moirang Multipurpose Higher Secondary School amadi Bishnupur Higher Secondary School Imphal West amadi Imphal East ki oina mahiroi lup asigi mahiroi singdagi form phangani aduga district ani
asigi oina Kanchi Book Store Kanchipur amadi Job Center Bahupara hariba famsing asidagichu form lobu yagani relief camp ta leiba mahirusing gidamakta form lobagi mamal lawjeroi haina Manipuri Students Federation MSF ki publicity secretary Abhijit Kabrambamna thadropa cholda hari District Administration Thawal na sinduna Thawal District Labor Relief Camp sing Labor inmate sing na saba polam sing yuan bagi thorom sales event ama ngasi DC Thawal gi complex Labor counting hall da pangtokri thorom adu da Manipur lenga ki Trade Commerce and Industries ki Director Lobita Yumnam IS amadi Deputy Commissioner Thawal Ahantem Subas IS na athoy mitung sing oiki Stol kulom na saruk yakiba ngasigi sales event aduda Manipur lenga ki tungan ba department ge miyoi sing amadi miyam na laktuna inmate sing na puthok liba polam sing leina khibaga loina na event aduda punna lupa lak amaga lising contract rongi ogedo pot sing yon bangam ki hari sales event aduga mari leina DC Thawal Ahantem Subasna hai kibada hojik Thawal district relief camp ahum asida punna inmate lising chani humra rom leiri Makoibu kadai da kari soi kidage haiduna ngasi forward district administration na yang cinduna lakpani makoi gi senthok lambi amamam lahinana bagi pandam da tongan ba department singi mateng ga loina training kaya piduna lakpana ngasi di makoi na sajaba polam kya miyam da panghanba ngamle haiki masa gi senthok lambi khara lehalagadi makoi gi awat apa singda mateng kharadang da oirwasu oigani khanbadagi district administration na hotnaduna lakpani miyamnasu nungsi bibadagi inmate singna puthokli polam sing asi ngasigi sales event asigi yaudana punna lupa lak ahumlom ga lising kunlongi polam sing yonba ngamjakre haiki lupa lak ahumga lising kun muki kun mamangnasu yonba ngamjakre hairi basingsi ekoi inmate singi ngakani ko ekoi na masala profit nunglo ko laite district administration di ekoi da training ki raga ahan mogi raw material provide ko giba adudagi ekoi da self sustain to raga podar puni aduna ngasi su aina mayam na thamjani masi relief camps na lairiba inmates District Horticulture and Soil Conservation Bishnupur Moma amadi MIDS Government of Manipur na sponsor tauraga Kokomi Farmers Wing na sinduna paringnai na chataduna lakpagi saruk am oina Bishnupur District ki Naran Saina Maning Lekai Community Hall da lawi sing da awareness pibaga loinana ningtham marumrang sing yenthokpagi tharom ama ngasi pangthokri tharom da District Horticulture Officer Bishnupur Soibam Susila Tinungai Jila Parishad Member Ojoy Singh Phubala GP gi Pradhan N Ranjit Kokomi Farmers Wing Member K Jiten Amadi Kokomi Farmers Wing gi Co-Convener AB Elangbamna athobe mithunglensin oina saruk yaki Soibam Susila na hai lomi ichil naw singna awareness program asigi kanaba lobiu pothok sing marangkai na pothok si Green Manipur ama oina ba hotnaminasi ngasi piriba ningtham maru sing asi ningthijana thabiduna pothok marangkaina puthokna nawa hotnaminasi ngasi piriba polam sing asi konadrabasu haibirau department gi site gi awat pasing pigani hangam thaduna thau sunglaga paisa tanbasu yai haiki sina kanna pira kaya lauriba apara kali lo si kambiga ta sada pan phamai sinau sina lauji loga ko lauji loga pagi karam sinau lauji loga pagi matunda thamga ta ko November thali soidang ko lauji loga ni agi matunda pagi kale lau ama khoi ko adu karam bai sinau sina ko mana ma sing thada mi sinau agi thamga ta pura hanga ka deiba akoi pandam di hangi ko se akoi yijana bi thabiyo ha Kokomi Farmers Wing gi Co-Convener AB Elangbam na hai Kokomi na department ga kusam naraga lan na sohla pam singda ningtham marumarang sing yenthok lakli matam gi oiba marumarang sing asi thabiduna pothok marangkai na pothok tuna jinjak tun pal tang dalamdam ama oina na hotnaminar si haiki thoronga mari lenana lomi singda hangam maru kobi maru hawai maru na singba sing yenthoki
BJP Manipur Pradesh ki State Secretary Kongkham Bikram gi yumda ngarang numidang sakhang dabasingna nongmairon mapan rom kapsul lamle thodok asi ngarang numidang Imphal Police Station na konba nagamapal soram direct ta thokibani imung manungdagi phang pawgi matung inna thodok asi ngarang numidang pung mapop taragami taramangarom taba matamda thokibani angang machugi 4-wheeler number thadaba amada lakpa miyoi singna gari manungda phamlaga lambi dagi nongmai kapsulambani nongmai kapsulamba aduda yumgi gate manungda khamba angobo machugi al khajer car da panduna panbada natana yumda fawba panduna akai atoi thokre Bikramgi matai mak gitana phongdorokpagi matung inna gari asi pung taraga mai rom tarakpadagi lambi da hangat handa thauduna lairabo matung pung taraga mai taramarom taba matamda gari manungdagi nongmai kapsulambani yum manungda panba nongmai gi projectile adugi matung inna kapsulamliba nongmai asi 9mm di natte haiba khangmangamle asigumba aki tujungningai oiba thabak asi makhatana zathabiganu haina Bikramgi matai mana phongdorokli sumaina kaino to busu ngasagi hana so mukok thoki basu leite dagidi masi sugumba treaten kari haitare kaino to busu hana gi khogi sugumba su leite banina kaino to do haitare do masi to hanjaninge sugumba lebaki luraba tanpham masida sumani yumlakta nomai kapsanba aki tuju pokhanba masi yam thingya janinge Amromda Napal Soram Lake Talaiba Kongkham Bikramgi yumda sakhang dabasingna nongmai kapsulambagi mayokta ngasi miyamna wakat mifam phamduna khongjang changchin khre wakat mifam adu Nagamapal Soram Lairak khwai lalambung makhonggi miyamna sinduna pangthokibani wakat mifam aduda saruk yakibit Nagamapal Soram Lairak mai lekai mairapai bigi Vice President Maibam Angelana Bikramgi yumda kanana karigidamakta nongoi kapsulam libano haiba athumatamda sengdorok kadabani miyam tin mafamda nongoi kapsin bagi thabak asi matungda amuk hanna tawbigano Manipur hauzik oiba phibam asida praja singda aki akhang pibigano haiki sipungna tabani na sibana bas bi leiribe miyasida yauragadi kanana daitu biduina basta aduna sengna haibada matungda bada amuhana tawbigano apuchi leila kaisida leibada sengna da kiba aduna amuhana tawbidana ba haizari kanana karigidamakta kari maran leibegi kanada kari tawbagi kanagi maran leibegi damakta si kapsan piramino haibado atuba matamdamda sengdopiro aduna trabadi yam nungaizade Nehru Memorial Club NMC gi humpu suba mapok kumon thorong ngasi top awang lekai dalaiba ima imoinu community hall da NMC na sinduna pangthokri thorong gi saruk ama oina club asina kon mafam singdagi chahi asida bosem odi kosem na lowa exam da mai pakraba mahiroi singda mana piduna puning thawat khri thorong gi chief guest ki warol piduna top dusra gram panchayat ki pradhan mayang lambam surbalan hai laiba ki oiba irang asida asa kaya manglubagum tawrubasu asigumba tanja ama laurga nauna asa ama piba asi yamna nungai hojik asi mahiroi singna lairik tambada yamna laithoknaba India ki Prime Minister na tongan ba scholarship kaya ama pire hanagumna lairik tambagi awaba kaya mayok naramba adu hojikti platform kaya laiduna isagi hona zaman uthokpham laire Prime Minister Kausal Vikas Yojana gi makha chahi 9 dagina chahi 35 fawgi manungda tongan ba hiram chartered henbada training tawraga thabak tawba yare isana thawai haksang yauna hotna bada hiram amatada lemna manglaroi maru oina isagi ithodang kaidaunungda kauroidabani aikhoina thengnariba khudingmak maipakna mayuknanaba mayoknaba ngamnanaba honagadabani haki thoram aduda CC Higher Secondary School gi retired principal Yanglem Nongalai Gram Panchayat asigi upapradhan Sanjimbam Sanjoy Gram Panchayat asigi member Kayan Paibam Tamna NMC gi President Ayakpam Kumarna President member oina saruk yakibo loina club asigi hana thau puramba laikhidraba singi mapamda haikat laikat tamduna ikai khumnaba utki yang tua dari asal apa yang berlaku masih orang tidak dapat sendiri dapat sampai dari sana foto sama foto apa foto sendiri ada ini tahu
Selalu amadi bila sampai Malam gi apunba maitai lining loop ki paringnai na sathar pathorong manjanna humphur taruk lak suba sari wasak parihan bagi thorong ngasi November gi tang taramari yang gi nomapan balaba pokpan umita loop asigi lusing purel sayon ba kuman gi lamjing lamtak makada laitan pokpom waktrong andro infal is tapangthokre malam gi apunba maitai lining loop apunba kanglaipa masalo sangna Sinba aikogi inat lining bulana chatluwa maitai irecha singa aikogi isagi inat lining da hanjilakpagi sari wasak pari hanbagi thoram aduda khul asigi khulakpa amadi phamnai bisingna saruk yaki Writers of Manipur amasung Saudongbung apunba no piluk wangkai kongba kusamnaraga maitai gi luraba laifam len ama oiriba kongba Saudongbung da cengmut khuya ahum gi punsi sengjel nimin nabagi thorom pangthokre laikai ahum gi yumsing amasung akoi bagi nupi singna yumthong gi cengmut ahum puthok nartuna punsi sengjel haimin nabaga loina imaleba ki demak luraba laifam len asida thomin ki ningsing bay me ahum dagi horkiba lan asida chinga tamada chapam thapam tumpam chapam khangdana kun ngakli basing butek ta kaidaba ohen binanaba yelho furup asibu mai pakpa tangdu laitaba ohan binanaba Writers of Manipur na ima kaithel amadi laifam len kayada punsi sengjel niminaduna lakli khwarambal kaithel da sintha pangli bisinga kusamnaraga salailen sidaba amasung konsabi imagi khum anida amari kongba tubi leima development lai committee ga kusamnaraga kongba nandaibam da laiba tubi leima imagi khum da punsi sengjel nibagi thoram pangthokre Puchi Chengjel niminaba asika mai lenana Writers of Manipur womgi thomi Birendrajit Nauremna haikibda aiba haibasi ka manungda se kalam khak pairga legadaba natte kunai asika yawon naduna thodok athok punamak thenagadabani madugi marakta changduna experience tawgadabani loinana awa ana taraba singi pangbaya matengsu panggadabani ayuki pung mapal dagi tarama thoi phawba punsi Chengjel niminaba asida seng bekhai ani katlamba sel lupa lising ahum chuma marpudra tare womgi thomi singna Saudongbung apunba nupi lup wangkai kongbugi thomi singda matam sana sinanaba sinaramki lekai khulgi nupi kayasu thorom sida saruk yaki salai kanbalup tera khongsang bi khudek pi unit na sinduna tera khongsang bi mamang lekai community hall da hangba relief camp ta admit oina leramba Torong Laubi maning malom lekai dagi Kurumayum Premananda Sharma kudaki oiba masagi anaba amana maram oidana haukiba November gi tang 13 da laikidre mang ikhang khawdana laikidabada relief camp asigi managing committee gi members sing amadi inmate sing na November tang 12 da minute ani tumina leptuna ma ki thawai mirel nam apugi laikol le ingna signal leruna gi damak awab hongdokre haina salai kan beluk tera khongsang bi Kudek unit ki president ki serol amana pongdorli Imphal West District Lapel Police Station na konba tera lukram lek ta leiba Larian Tombi Fish Center ga yung ga konana ngarang numidang pung Nepal khar helak pada maina sak padagi tumna amang ata thokre thodok thofam dagi phangba paw matung ina mai ase yung ga hek nakna leiba electric post amadagi short circuit thokpadagi mai adu horokpo oirangani haina thajanari mai adu yunggi mathak thangbada sarktagi horakpa chalakibana kanba ngamhaudabagi jaw yonanaba thamba nga yubi amadi sen yauna areba khuding tumna chakre laibak thiba thodok asida yumda leijaba sel oina lupa lak manga henba amadi nga kg chamarom punna lupa lak taruk henbagi polamsing amang ata thokre khaudana mai chalakpa asina maram oirga fish center asigi mapu oiribi Khongwan Tabam Larian Tombigi Masanopi Wantaraktuna Hospital da Lakanaki Laibak Pabadagi Mahaki Dukanda Nasemba Yauribusing Adu Mai Chalakpa Tanza Aduda Makada Ngasem Duna Labor Oibana Todokpa Asok Apandi Nankidre Hari Todok Topam Aduda Imphal West Ki SP Lampel Police Ki OC Sut Lakduna Yengchen Ki Jiribam district ki yamna maru oiba lambi ama oiriba Jiri Tifaimuk Road Jetty Road asi yamna maru oiriba Soto Bekra gi thong Soto Bekra thong asi
यामना फट्टबना मरम ओइरगा मतम कुइना सेम्बिदन लेरंबा अदु ngasi Barak Brothers Union BBU na miyamgi matenga loinana thong asi chatpa yaba mongda amuk chemjin khre thong chemjin baga mari leinana BBU ge maike dagi phongdor kibada hojik JT road asi kanna lambi sem liba asi quality control tawduna miyamgi khanduna thabak subiu amasung athu matamda BBU gi press media sing yauna JT road ki thabak suriba sing asi yengshilagani haina phongdorli Poijing awang lekai youth club na sinduna tha asi taramathoi dagi haurgang asi fawba nuin barini chupna poijing awang lekai gi akoi buda lairiba lairak sing amadi lambi gi nak yat lairiba amot akai tidim lambi gi ullo uku thongkhong dagi Nambol police station khori pha mamang power club ki ahal sing maira paibi sing miyam na saruk yaduna lamtu sengkhre haiba lamtu sengba asida Kothuzum Kendra gi MLA su oiriba Health Minister Dr. Sapam Ranjan na JCB amadi Tata Dipper ani tharakpaga loinana sel gi mateng su panglakre amadi Poijing Awang Youth Club ki leiriba playground gi akoiba asi fencing tawwa dressing room paka building ama sargani haina thajaba piramba asigi damak Minister bu Poijing Awang lekai gi miyamna thagatpa phongdokhi li haina club asigi General Secretary S Ibohonbi Singh gi cherol amana haidi Gaza ki khwaidagi chawba hospital gi outside the Israel forcing amasung Palestinian militants singa gi marakta akanba mongda lan sokna badagi mioi lising kaya maikai khangdana chenthokna rakre adum oinamak hospital manungda leiriba lanjenar kiba mioi singdi chenthokpa aduda yaukidi haina health official singna haiki US President Joe Biden na haiki bada Sifa hospital soidana protect tawgadabani amadi Israeli forces na akanba action lawroidabani health officials singna makhata na haikibda electricity phangdabana maram oirduna angang yauna anaba kaya sikre lan asida nupi angang yauna Palestinian lising tramathoi hena sikre miyo lisingnaga chatret henbana thiba khangdri Israel gi maikai dasu miyo lising ama chani hena sikre miyo chani ga nifu romna hostes oina phajinkhre haidi Aroibada Maroyo Pau Amuhanna India ki ahanba Prime Minister Jawaharlal Nehru gi mapok namit thorom pangthok tuna lebak asina kai khunaba utkri Manipur State Film Awards lauthokre Thawal District ta hangliba relief camp sing da leiba inmates sing na saba polam sing yonbagi thorom pangthokre Loinana Kokomi Farmers Wing na sinduna lawi singda ningtham marumarang sing yenthokre ngasi damak tadi paudam pijaba matang asil losinjari mijang tabir papunopu amuka hana kurumjari